Yellow Furup MEITEI Kannaba Constitution gi ngaklo piu haiduna matam kaya gi mamangdagi changsilakliba ST status demand ga Atei Atoppa demand Amattaga Mantiknaba Yaroi HAINA Scheduled Tribe Demand Committee of Manipur STDCM na PHONGDORAKLI STDCM gi Publicity Secretary and Devesona Kudek piduna thadurakpa cherolamana hai STDCM gi liching makhada Manipur gi Yellow Furup ama oiriba MEITEI Furup India gi Constitution gi Article 342 Clause 1 gi makhada Scheduled Tribe list chanhanduna Constitution gi ngaklo piu haiduna Center amadi Manipur lengakta kumjale singani tarani thoidage taknaduna lakli haidiba ST list asida yauhannabagi ahanba khongthangdi Manipur lengakna Government of India da mathau taba ethnographic amade socio-economic report singa loinana recommendation ama thabigadabane hirambasigi matangda STDCM gi representation amagi paukum oina Government of India na Manipur lengakta kumjale singani tarau humdoigi me kunmapan dasu khangalakrabane adubu laibak thibadi Manipur lengangna maram ama natraga ama pisinduna ngasi fauba thabidana leirakle maram aduna mathau taba recommendation adu thabinabagi dama MEITEI Furupna sanglaba matam asida Manipur lengakta taknaduna lakle cheraga sida kumjale singani kulhumdoigi me ahumdagi chatharakliba irang asina maram oiduna MEITEI ST list chanabagi changshilliba khongjang asisu matam sangna tabthaduna lakle kanagumba furup kharana MEITEI gi ST demand ga makhoi gi atoppa demand natraga apamba singa paksin nanaba khana nainabagi wafam leirabade madu yamna ningba kainingai ni MEITEI gi ST status demand asidi furup ase kanjanabane constitution gi matungina yanaba yaudana phangpham thokpa MEITEI gi ST status ase atoppa furup ki demand Amattaga Mantiknaba Yaroi mamang chegi me omdagi chatharakliba iranga sida lanjanariba sing masa masagi yumda hanjinba yanaba lengakna thabak paikhatfam thoi hauji fauba lengakna iranga sigi Waroisin purakpa ngamdriba asi akan mamongda condemn tawi irang asi loisinaba honabada lengakna Manipur gi territorial amade administrative integrity da akaiba amata thokaloidabane loinana waroisin purakpada MEITEI gi ST status demand ga hiram amata da paksin naroidabane maramaduna Manipur lengakna MEITEI bu ST list ta chalhannabagi warep ama lobiduna matam sangna panduna leiriba recommendation adu atubada center lengakta thanaba thabak paikhatpiyu amaromdana Maikai kayadagi MEITEI Furup ki tongan ba lup kaya manasu ST demand saugatuna hainaruba taudana khongjang fauba changsinarapa se STDCM na taramno oppaga loinana ikai khumnabu le demand asigi matangda makhata na khongjang changsinaba STDCM na consultative meeting pangthok padanatana miyamgi khana nainaba mifam ama September gi ahanba chayholda pangthoklagane masida miyamna saruk yabiu haina cherolasina hairi